Hello mayam, channel asibu nungsibiduna subscribe tawbiriba subscriber singbo ahanba maktadai koknona khurumjari ngasi amuk mayamgidamakta puduna laksari sayolgi oiba Rashifal January gi tang 12 dagina January gi tang 19 phawbagi 2025 ki Haptagi oiba Rashi Phal aduni ahanbagi Rashi asina Mes Rashi sayol asi adom nungai yaifagani Pukning wakal santi laigani senthok lambi marang kaigani miyam tinaba thabakta mai pakani honaruba thabak ayambada mai pakani marup mapang singdagi kanaba mating phangani isagi mingsat hengatkani nupa nupi ani gi marakta afaba mari leinagani yung kai shaba hobiba yai adubu migi mishau lai haiba khangna chatpiu natrabadi mimang phammo haiba lei mathangi rashi asina Brisa Rashi sayol asi adom karbar tawba oirabadi isagi karbada mawong tana sindong phangani isagi mingsat ka loinana mina adombu bebar tawbigani senthoksu hengatkani yeknaba ngamgani isana tawriba sinfamda hena maipakani lamtu koigani budi loksingsu saukhatkani isanu pa phango haibasu lei anauba gari tongo haibasu lei adubu imungda anayek mayoknagani Mathangi Rashi asina Mithun Rashi sayol asi angam mathau singi thaujal phangani loinana marup mapang singdagi tengbang su lakani isagi wangang sangang hai singba hengatkani mina adongi wa taningani laibak phaba matang su oiri haksang nungaigani yungi nupiga phaba mari leinagani saukhatpagi lambida sangsingani imbal kaibal su phagatkani mahiroi singsu masagi mahaida pukning sangani adubu sathokpada sekshinbiu mathangi Rashi asina Karkat Rashi sayol asi adom khudol pot phangu haiba phal lei mina adombu hena pamnagani sel thum phangani isada anayek leiroi isagi aningba apamba thungba ngamgani mina adombu ikai khumnabigani imung manung nungsi chanana laiminagani anobo firol set chagani adubu karisu natabada phattaba migi loina tinaruba amadi makhoigi wada thajarubagi mahai oina mimang phamu haibasu lei mathangi Rashi asina Sing Rashi sayol asi sinnaw amadi marum apang singa phaba mari leinagani punsigi hena phagatpa thabak phangbagi khudong saba amasu piri isagi akhang kanbagi aphaba amadi kanaba phalsu phangani migi sendol singba ngamgani anauba senthok lambi amasu lakpaga loinana punsigi anauba mayon amasu laklagani adubu miga nungai sangdanba amadi muknabagi tawbiganu isagi wangang break phabiyo mathangi Rashi asina kaina sayol asi mung manung motinana leminagani sel thungi phibamsu phagatkani tungi plan tawba yagani apha nungai gi thabak tawgani saukhatpagi nungaiba lambi amada khong thangjingani nungaiba yum amadi anauba gari tongo haiba lei ima maridagi pukning wakhal nungaigani adumakpu mi tinabada yariba makhai sekshinbiu mina haiba wada hekta thajabasu tawbiganu mathangi Rashi asina Tula Rashi sayol asi hana lairamba ayet apan koktuna nungaiba punsi amada lakani ithak thongba singi nungsimiyeng phangani punsigi anoba thak amasu laklagani hana lairamba pending kaya loisinba ngamlagani isagi service ta lairamba sayenaba kaya su koklagani pukningda saukhatpa amadi penjaba pokpa sayol amasu oiragani thoidokna kala bidyagi lamda lairiba singidi sana onba matamni mathangi Rashi asina Brisak Rashi sayol asi marup apija masing hengatkani thabak tawbada mangal oigani thajadana mingsatka loinana sel thumsu phangani yum panbada saning taba yumbal punsi phangani isana isabu ikai khumnajaba amadi samasna thagat piba matangni isagi laibong mapal satkani punsigi hingbagi thak hena wangkhatkani ana yek phagatkani mipum tingna tina loinaba yagani mathangi Rashi asina Danu sayol asi maram kayadagi isagi senthok lakani saba thakpasu awatpa leiroi yeknaba maru lukani isagi laibong mapa sungani mina pirakpa khudol phangani isada samaj seba tawningbagi wakhal pokani migi mateng pangningani langphai satuna sel tanba kanagani langkoibasu nungaigani nungaiba wakhal pokani
ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕꯗ ꯌꯥꯔꯤꯕ ꯃꯈꯩ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯃꯀꯔ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤ ꯊꯧꯅꯥ ꯐꯅ ꯑꯅꯧꯕ ꯃꯁꯛ ꯅꯥꯏꯕ ꯑꯃꯗꯤ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯈꯔꯗ ꯈꯨꯠ ꯊꯥꯗꯕꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯏꯁꯥꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯤꯟꯇꯥꯒꯤ ꯄꯣꯠꯂꯨꯝ ꯀꯌꯥꯁꯨ ꯀꯣꯛꯂꯒꯅꯤ꯫ ꯏꯁꯥꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯒꯅꯤ꯫ ꯏꯁꯥꯒꯤ ꯀꯔꯕꯥꯔ ꯆꯥꯎꯈꯠꯀꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯍꯩ ꯃꯁꯤꯡꯗ ꯊꯋꯥꯏ ꯂꯨꯞꯀꯅꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯆꯪꯅ ꯁꯦꯜ ꯇꯥꯟꯃꯤꯟꯅꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅꯔꯣꯏ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯀꯨꯝꯚ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯋꯥꯈꯜ ꯂꯩꯇꯥꯒꯅꯤ꯫ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯦꯟꯒꯠꯀꯅꯤ꯫ ꯁꯃꯥꯖꯅ ꯁꯛꯈꯪꯕꯤꯕ ꯑꯃꯗꯤ ꯊꯥꯒꯠꯄꯤꯕ ꯃꯇꯥꯡꯅꯤ꯫ ꯋꯥꯈꯜ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯊꯦꯡꯅꯒꯅꯤ꯫ ꯏꯁꯥꯒꯤ ꯁꯤꯟꯐꯝꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯏꯁꯥꯅ ꯊꯕꯛ ꯇꯧꯕꯗ ꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯏꯁꯥꯒꯤ ꯑꯔꯦꯞꯄ ꯁꯦꯟꯗꯣꯜ ꯂꯝꯕꯤ ꯑꯃ ꯂꯥꯛꯀꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯏꯁꯥꯗ ꯌꯦꯡꯁꯤꯟꯕꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯀꯅꯤ꯫ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯔꯥశꯤ ꯑꯁꯤꯅ ꯃꯤꯟ ꯔꯥశꯤ꯫ ꯆꯌꯣꯜ ꯑꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯅ ꯍꯛꯆꯥꯡꯁꯨ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯊꯕꯛ ꯇꯧꯕꯗ ꯉꯝꯒꯗꯕ ꯃꯇꯥꯡꯅꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯂꯥꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ꯫ ꯊꯕꯛ ꯇꯧꯕꯗ ꯑꯀꯤꯕ ꯄꯣꯛꯂꯣꯏ꯫ ꯅꯤꯡꯍꯟꯅꯕꯁꯨ ꯇꯧꯔꯣꯏ꯫ ꯁꯦල් ꯊꯨꯝ ꯍꯦꯟꯅ ꯐꯪꯒꯅꯤ꯫ ꯏꯁꯥꯒꯤ ꯃꯤꯡꯆꯠ ꯍꯦꯟꯒꯠꯀꯅꯤ꯫ ꯏꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯄ꯭ꯔꯃꯣꯁꯟ ꯐꯪꯒꯅꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯁꯣꯇꯣ ꯐꯪꯒꯅꯤ꯫ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯟꯗꯥꯟꯕ ꯀꯥꯟꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ꯫